बिल अनि खना नैनादना पास तौखरे opposition gi members singna kholaw lauduna amasung play card kaya paiduna Lok Sabha gi will da changsilaklaga Sabha ase Union Home Minister Amit Shah yauduna matam sanga chatharakli basi yaningde haiduna khongjung changsilakpadagi charangnaba thoklingai Sabha asina bill ani khana neinadana pass taukhre pass taukraba bill ani adudi Kerala gi maming Keralamda hongdokpagi Kerala Alteration of Name Bill 2026 amasung National Cooperative Development Corporation Amendment Bill 2026 ni Rajya Sabha dasu opposition gi luchingba Malik Arjun Kharge bu chairman wa nganghande haibigi damal INDIA gi mapang oiriba party singi MP singna house gi mapan thoktuna yaningda ba phongdukhi Parliament ki nongjumi famasi loigeda banumi nini da ngairaba matamasida Union Minister Amit Shah na numitara manga ni hena sabha gi mifam da saru yadabagi matangda amasung mamang thakunda jantar mantar da khongjang changshin kiba mahiroi singda police ka henba action lokhat kibagi matangda charangnaba thokna lakpadagi ngasi fawda house ki proceeding ningti na chathaduna khana nainabagi thoram pangthokpa ngamdri cheragasi da lenga ki maikaidagi Amit Shah na police ki thong adugi matangda wa ngangani haibagi thajabadi pirakkiba laikhrabani